COVID-19 second wave की Delta variant asi yamna sathiba makhal gi mutant virus amani virus asi mapangal yamna leiba amadi mi amadagi amada sandokpa yamna thuba virus makhal amani COVID-19 asidagi aikoi ngak thoksi hairabadi vaccination natana atopa pambai amata leite third wave laklabadi mayok nanaba laingakna sem saduna leire haina Manipur gi Chief Minister N Biren haikre Wafam asi Janimsta hauzik war footing the same sabagi tabak zathariba oxygen kiloliter listing ani puthok pangamba storage tank yangsin bagi khongsat amada haikibani makna makha taraduna COVID-19 third wave asi laklagadi haiduna lengak asina matam punamakta sem saduna leiri hauzik Janims campus ta nauna sagatliba oxygen kiloliter listing ani supply tank asi mathang tha July 15 phawbagi manungda loisinba ngamnaba kana thabak paikhatle masigi sumathakta post covid ward ki oina oxygen supply pinanaba cylinder capacity chani gi oiba oxygen plant amasu semgatpa loisilakle 100 bedded dedicated ward ki oinasu anauba oxygen kiloliter listing anigi plan ama thamnanaba hotnari Janims ki oina ICU bed masing hengalakpa asigi yenglaga maduga chanaba mawongda oxygen plan masing su upgrade taunanaba thabak paikhatli haina mahakna makha takhi aikhoigi paumina hangba wahangi pakhum piraduna mahakna makha taraduna COVID-19 dagi ngakthoknabagi amatangairaba pambai asi vaccination ni haina lengak asina hanna laurabasu miyoi kharadi vaccine kapthokpa kiduna leiri masi tawbiganu lengak na haujik chathariba mass vaccination program asi maru oina praja miyamu lasat asidagi kalhona na khongthang amani masigi khodong chaba miyamna lobi ho Yumpham yaudaba wafam kharada thajaduna vaccine kaptaba tawbiganu loinana miyam punba mafam sing dukan kaithel kaba matamdasu COVID-19 gi SOP sing ningthina ngakna chatpiyu tangai fadrabadi force phawba sizinagani maduda miyamna police pulana lobiganu haina makna makha takhi aduna hoji akhoi nahangi kanagumba khara masida politicalize tawbse yam nungaitaba hidak tu phai natraga phate yai natraga yade si authority leiri haijeriba scientist leiri madugi test ong number leiri ha thar gi for gi nan thar gi tawgre 78-80% yakre hu du sakre means high pon mayam simi crore of people's India the kaprubne even not only in India outside about the country ke aduna koina sigi India gi covaxin natraga vaccine ji pir kan grabne Manipur praja dai ha hidak ka pus reluctant oibiganu अंधविश्वास नत्रगा फत्तब मियोय खरगी थाजबिगनु